Air India na Pakistan mi Nekpagi Thourang Laothokhre. Air India na ngarang Laothokibada kumsi chahigi oina makoina pilot chamapan amasung cabin crew lising mariga chani nekani haire madu makoigi achouba pauthok chauthokana na Thourang gi saruk ama oidane tha asigi angan ba sarukta Tata na mapu oiduna chalairiba airlines aduna Laothokibada makoina dollar billion kayagi yana che ama France ki Airbus amasung American plane maker Boeing ga inaduna passenger aircraft chamari go humbudra laina na Thourang li haike madu commercial aviation ki puwari da khwaidagi chawba shopping event ama oi aircraft chamri go humbudra du gi mamalase dollar billion humbudra amasung marfu oigani haina panare airline aduna list laukhiba aircraft kuntra ga taruki manungda ani de Boeing 777-200 LR ne hairiba aircraft sing adu Air India gi fleet ta yaukhrabane nauna lawgodoriba cabin crew sing adu laibaki mafam kayadagi khangani amade chayol taraga mangani gi oiba training program ama yawgadavane kum 2022 gi May amasung 2023 gi February phawbagi manungda Air India na cabin crew lising amaga chamapan nekhe tha sigi angan basarukte aircraft yamna order tawkhiba maramna international amasung domestic network sing da flight sing hena leiraga nei amade domestic route sing da AIX connect tawduna realign tawgane cabin crew na hojik oiriba airline aduge phibam amasung Air India group ke tungi phibam sembada maru oiba thodang lawraga nei anauba talent sing thamduna Air India da cultural transformation purakane madu bihan ge maru oiba saruk ama nei India ge hengalagliba air traffic ki phibam yenglaga Directorate General of Civil Aviation na phongdokibada aviation body aduna chauna upgradation tawgane anauba regional office taruk Ahmedabad Joypur Agartala Amritsar Nagpur amasung Dehradun da hangdongna Thourang tawri haire DGCA gi Director General Arun Kumar na news agency amada phongdokhe miyo yama nongmaina kaplam le ngarang numidang haingang police station gi manung chanba haikru makhong masajid maning da sakhang da basingna nupa ama nongmaina kaplam le haire nongmaina kaplam badagi soklaba nupa adugi maming MD Mikho chahi nifuga mari apokpa MD Bilal Khan kauwe haikru makhong umang laikai dagi ni haire police tagi phangba pawgi matung ina de thokdok adu ngarang numidang pung 3:15 rom taba matamda haikru makhong masajid maning da leiba kaksa ground manakta thokiba nei thokdok adu da MD Mikhu gi koki sarukta nongmai maru ama pankhe thokdok adu gi paw phangbadagi haingang PS ki team ama mafam adu da sangsin baga loina na soklaba MD Mikhu khudakta North AOC da leiba Ras Medicity da pukhatke mahak aujik hospital asigi ICU da laikana re thokdok asiga mari leina na haingang police na case ama register tawkhre haire Ngobana RPF ki acting chairman oire Revolutionary People's Front RPF ki president Irengbam Chaurena laikhidaba matungda RPF vice president Ngobana RPF ki acting president oina ing kumja lisingani kulhumdoi ge ngasi February 15 dagi thokdang puragani haina aina thingraba lalolup asige deputy secretary publicity thopuriba Robin Khumana press ta thadorok pacherol amana khangalakle Aroi bada tabiri bapum namakpo thagachare